June 13 mobile phone da phi thongdaba maong matau amadi akam apet ki wahi sing sijinnaduna nupi kun gi mathakta ikaiba pikhiba naha ama cyber crime unit Imphal West ki kangbuna fare cyber crime unit Imphal West ki kangbuna faraba phone da karan taba naha adudi Sagolban Moirang Leiraktagi Boni Ngangbam chahi kun ga mathoi apokpa NG Dharmaraj kawi Sasinaba ID sijinnaduna mahakki Facebook account tagi mahakna cyber crime adu chathabani paugi likhun amagi matung inna tha asigi mapan gi ahing pung ani makhairom tabada nupi amagi mapuroibana Andhra Police Station da wakatuna masak khangdaba miyoi amana mahakki nupi gi phone da nupi oibagi ijat chokpa thabak tawrakle haina complain tawrakhi complain aduda ahing da karan tarakpadagi hendoktuna nimit adumaki nungthil pung ani tabadasu WhatsApp ta mahakki private part uttuna video clipping amasung mahakki nupi gi phone da thagalakhi hairi complain adu phangbaga Andhra Police ki Osina Cyber Crime Unit Imphal West da khangalakpadagi Sub Inspector K Abhijit na lusingba kangbuna thikatpa hokibani hairi thikatpada thaong adu Boni Ngangbamna chathabani haiba khangba ngambaga loinana cyber crime unit ki kangbuna mahakku kanglagi Western Gate tagi phaba ngamkhi mangondagi phone amadi sim ani phagatpa ngamkhi mahakpu wahang pahung chathabada adugumba thaong adu mahakna nupi kungi mathakta chathakhrai haiba khangba ngamle faraba Boni Ngangbam makha taba thabak lokhatnaba Andhra Police ta sinnakhrai hairi